ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯗꯅ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯑꯣꯐ ꯑꯦꯁꯤꯗꯀ ꯏꯁꯇꯔꯒ ꯇꯧꯁꯤꯀꯣ꯫ ꯉꯁꯤꯁꯤꯅ ꯅꯪꯒꯤ ꯀ꯭ꯂꯥꯁ 10ꯗ ꯌꯥꯎꯔꯤꯕ ꯀꯝꯄꯥꯎꯟꯁꯤꯡꯒꯤ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯅꯪ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯑꯣꯐ ꯑꯦꯁꯤꯗ ꯑꯦꯟ ꯏꯁꯇꯔ꯫ ꯇꯁꯦꯡꯕꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇ ꯀ꯭ꯂꯥꯁ 10ꯒꯤ ꯂꯥꯏꯔꯤꯛꯇ ꯏꯁꯇꯔꯒꯤ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯌꯥꯎꯗꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯣꯔꯒꯥꯅꯤꯛ ꯀꯟꯚꯔꯖꯟꯗ ꯍꯪꯕꯅꯤꯅ ꯑꯩ ꯏꯁꯇꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯈꯪꯅꯕ ꯅꯪ IUPAC ꯅꯣꯃꯦꯟꯀ꯭ꯂꯦꯆꯔꯗꯣ ꯍꯩꯖꯤꯜꯂꯨ ꯍꯥꯏꯕꯒꯤꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯏꯔꯛꯏꯁꯦ꯫ ꯇꯁꯦꯡꯕꯗꯤ ꯅꯪꯒꯤ ꯏꯁꯇꯔꯒꯤ ꯃꯇꯥꯡ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯗꯦ ꯀ꯭ꯂꯥꯁ 10ꯒꯤ ꯂꯥꯏꯔꯤꯛꯇ꯫ ꯑꯗꯨꯒ ꯅꯪꯒꯤ ꯀꯟꯚꯔꯖꯟꯗ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯗ ꯏꯊꯥꯅꯣꯑꯦꯠꯄꯨ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯏꯁꯇꯔꯒꯤ ꯁꯝ ꯀꯝꯄꯥꯎꯟ ꯈꯔ ꯃꯃꯤꯡ ꯍꯦꯛ ꯏꯔꯛꯑꯦꯕꯀꯣ ꯀꯟꯚꯔꯖꯟꯗ꯫ ꯑꯗꯣ ꯏꯁꯇꯔꯅꯦ ꯈꯪꯅꯕ ꯅꯪ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔꯗꯣ ꯍꯩꯖꯤꯜꯂꯨ ꯍꯥꯏꯕꯒꯤꯅꯤꯀꯣ꯫ ꯑꯗꯣ ꯐꯥꯔꯁꯇ ꯑꯦꯁꯤꯗꯀꯤ ꯍꯥꯟꯅ ꯌꯦꯡꯉꯁꯤ꯫ ꯑꯦꯁꯤꯗꯀꯤꯀꯣ ꯀꯥꯔꯕꯣꯖꯥꯏꯂꯤꯛ ꯑꯦꯁꯤꯗ ꯍꯥꯏꯔꯁꯨ ꯌꯥꯏ, ꯀꯥꯔꯕꯣꯖꯥꯏꯂꯤꯛ ꯑꯦꯁꯤꯗ ꯍꯥꯏꯅꯁꯨ ꯀꯧꯏꯀꯣ꯫ ꯐꯥꯔꯁꯇ ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯇ꯭ꯔꯛꯆꯔ ꯐꯣꯝꯗ COOH ꯁꯤꯒꯤ ꯍꯩꯁꯦ ꯁꯨꯃꯥꯏꯅ ꯁꯤꯡꯒꯜ ꯁꯨꯃꯥꯏꯅ ꯏꯔꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯉꯥꯎꯗꯅꯕ ꯄꯨꯂꯞꯅ ꯁꯨꯃꯥꯏꯅ ꯀꯟꯗꯦꯟꯁ ꯐꯣꯝꯗ ꯑꯣꯏꯅ ꯏꯔꯒꯦ꯫ ꯁꯨꯃꯥꯏꯅꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯏꯕ ꯑꯃ꯫ ꯁꯤꯒꯤ ꯑꯣꯔꯗꯔꯁꯤ ꯀꯥꯏꯕ ꯌꯥꯗꯦꯀꯣ, ꯅꯪꯅ ꯍꯩꯁꯅ ꯃꯃꯥꯡꯗ ꯊꯪꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯀꯩ ꯇꯥꯔꯅꯤ ꯑꯦꯁꯤꯗꯀꯤ COOH꯫ ꯑꯗꯨꯒ ꯁꯐꯤꯛꯁꯁꯤꯅ ꯑꯣꯏꯛ ꯑꯦꯁꯤꯗ ꯍꯥꯏ ꯇꯥꯔꯒꯗꯕ ꯑꯣꯏꯛ ꯑꯦꯁꯤꯗ꯫ ꯑꯗꯨꯒ ꯅꯝꯕꯔꯤꯡꯗꯤ ꯁꯤꯒꯤ ꯑꯦꯁꯤꯗꯀꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯀꯥꯔꯕꯣꯟꯁꯦ ꯁꯤꯗꯒꯤ ꯅꯝꯕꯔ 1 ꯄꯤꯌꯣꯕ ꯅꯪꯒꯤ ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ꯫ ꯀ꯭ꯂꯥꯁ 11 12ꯇꯗꯤ ꯁꯤ ꯀꯥꯔꯕꯣꯟ ꯀꯥꯎꯟꯇꯤꯡꯗ ꯌꯥꯎꯔꯛꯄ ꯌꯥꯎꯅꯤ, ꯌꯥꯎꯔꯛꯇꯕ ꯌꯥꯎꯅꯤꯀꯣ꯫ ꯑꯗꯨꯅ ꯅꯪꯒꯤ ꯀꯣꯟꯅ ꯁ꯭ꯇꯦꯟꯗꯔꯠ ꯋꯥꯡꯉꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪꯒꯤ ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯔꯕꯣꯖꯥꯏꯂꯤꯛ ꯑꯦꯁꯤꯗꯀꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯥꯔꯕꯣꯟꯁꯤꯗ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯅꯝꯕꯔ 1 ꯄꯤꯌꯣꯕꯀꯣ꯫ ꯁꯄꯣꯁ ꯁꯤꯗ ꯌꯦꯡꯉꯁꯤ꯫ ꯁꯨꯃꯥꯏꯅ ꯏꯔꯦ ꯈꯜꯂꯦ ꯌꯥꯔꯦꯀꯣ꯫ ꯑꯗꯨꯗꯤ ꯀꯥꯔꯕꯣꯟ ꯄꯨꯟꯅ ꯀꯌꯥ ꯌꯥꯎꯔꯦ? ꯑꯩ ꯉꯁꯥꯏꯗ ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯥꯔꯕꯣꯟꯁꯤꯗꯒꯤ ꯅꯝꯕꯔꯤꯡ ꯄꯤꯌꯨ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯅ 1 2 3 4 ꯀꯥꯔꯕꯣꯟ ꯃꯔꯤꯒꯤ ꯋꯥꯔꯗꯤ ꯀꯅꯥ ꯇꯥꯔꯦ? ꯕ꯭ꯌꯨꯠ꯫ ꯗꯦꯟ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯀꯩ ꯂꯩ? ꯁꯤꯡꯒꯜ ꯕꯣꯟ ꯂꯩꯀꯣ꯫ ꯑꯗꯨꯅ ꯑꯜꯀꯦꯟ ꯇꯥꯔꯦ꯫ ꯑꯜꯀꯦꯟ ꯑꯣꯏꯕ ꯇꯥꯔꯗꯤ AN꯫ ꯗꯦꯟ COOH ꯌꯥꯎꯔꯝꯃꯤꯅ ꯀꯅꯥ ꯇꯥꯔꯦ? ꯑꯦꯁꯤꯗ꯫ ꯑꯦꯁꯤꯗꯀꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ COOH ꯑꯣꯏꯔꯦꯀꯣ꯫ ꯑꯦꯁꯤꯗꯀꯤ ꯁꯐꯤꯛꯁꯇꯤ ꯑꯣꯏꯛ ꯑꯦꯁꯤꯗ꯫ ꯑꯗꯣ ꯑꯦꯁꯤꯗꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 1 ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯝꯃꯤꯅ ꯃꯥꯒꯤ ꯄꯣꯖꯤꯁꯟꯗꯣ ꯃꯦꯟꯁꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯁꯐꯤꯛꯁꯇꯨ ꯑꯣꯏꯛ ꯑꯦꯁꯤꯗꯇꯨ ꯗꯥꯏꯔꯦꯛ ꯅꯞꯁꯤꯜꯂꯣ꯫ ꯕ꯭ꯌꯨꯇꯥꯟ ꯑꯣꯏꯛ ꯑꯦꯁꯤꯗ ꯇꯥꯔꯅꯦꯕ꯫ ꯗꯦꯟ ꯅꯪꯅ ꯁꯄꯣꯁ ꯐꯥꯔꯁ ꯃꯦꯝꯕꯔ ꯑꯣꯐ ꯑꯦꯁꯤꯗ ꯁꯦꯝꯒꯦ ꯍꯥꯏꯔꯦꯕ꯫ ꯑꯗꯨꯗꯤ ꯉꯁꯥꯏ ꯐꯥꯔꯁ ꯃꯦꯝꯕꯔ ꯍꯥꯏꯔꯒꯗꯤ ꯀꯥꯔꯕꯣꯟ ꯀꯌꯥ ꯌꯥꯎꯒꯗꯕꯅꯣ? ꯑꯃ꯫ ꯑꯗꯨꯅ ꯅꯪꯅ ꯑꯦꯁꯤꯗꯀꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ COOH ꯁꯦ ꯍꯦꯛ ꯏꯕꯒ ꯅꯪ ꯀꯥꯔꯕꯣꯟ ꯑꯃ ꯌꯥꯎꯊꯣꯛꯈ꯭ꯔꯦꯕ꯫ ꯑꯗꯨ ꯑꯃꯁꯤ ꯀꯅꯥ ꯇꯥꯔꯦ? ꯁꯤꯗ ꯂꯦꯐꯇ ꯀꯥꯔꯕꯣꯟꯒꯤ ꯂꯦꯐꯇ ꯏꯗꯣꯏꯁꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯇꯥꯔꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯁꯤꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯔꯅꯤ? ꯁꯤꯁꯨ ꯀꯃꯟ ꯅꯦꯝꯒ IUPAC ꯅꯦꯝꯒ ꯈꯪꯖꯤꯜꯂꯨꯀꯣ꯫ IUPAC ꯅꯦꯝꯒ IUPAC ꯅꯦꯝ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯀꯥꯔꯕꯣꯟ ꯑꯃ ꯌꯥꯎꯕꯅꯤꯅ ꯋꯥꯔꯗ 2 ꯃꯦꯠ꯫ ꯗꯦꯟ ꯀꯥꯔꯕꯣꯟ ꯅꯠꯇ꯭ꯔꯒꯁꯨ ꯀꯥꯔꯕꯣꯟ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯃꯔꯛꯇ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯃꯣꯏꯁꯦ ꯑꯜꯀꯦꯟ ꯀꯟꯁꯤꯗꯔ ꯇꯧꯔꯦꯀꯣ꯫ AN꯫ ꯗꯦꯟ ꯁꯐꯤꯛꯁꯇ ꯑꯣꯏꯛ ꯑꯦꯁꯤꯗ ꯃꯤꯊꯥꯅꯣꯏꯛ ꯑꯦꯁꯤꯗ ꯍꯥꯏꯒꯅꯦꯕ꯫ ꯀꯃꯟ ꯅꯦꯝꯗꯤ ꯐꯣꯔꯃꯤꯛ ꯑꯦꯁꯤꯗ꯫ ꯐꯣꯔꯃꯤꯛ ꯑꯦꯁꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣই ꯈꯣꯏꯒꯤ ꯃꯍꯨꯒꯨꯝꯕ ꯏꯀꯥꯏꯊꯕꯤꯒꯨꯝꯕꯗ ꯌꯥꯎꯕ ꯇꯤꯡꯈꯪꯗ ꯌꯥꯎꯕ ꯑꯦꯁꯤꯗꯇꯣ ꯃꯣꯏꯅ ꯏꯟꯖꯦꯛ ꯇꯧꯔꯝꯕ ꯃꯇꯝꯗ ꯁꯥꯔꯤ ꯁꯥꯔꯤ ꯂꯥꯎꯔ ꯍꯥꯒꯠꯆꯕ ꯐꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯁꯤꯒꯤ ꯐꯣꯔꯃꯤꯛ ꯑꯦꯁꯤꯗꯁꯤ ꯏꯟꯖꯦꯛ ꯇꯧꯔꯝꯕꯩꯅꯤ꯫ ꯑꯗꯨꯅ ꯁꯤꯗꯁꯨ ꯀꯃꯟ ꯅꯦꯝꯒ IUPAC ꯅꯦꯝꯒ ꯀꯅꯥꯅ ꯍꯦꯟꯅ ꯀꯃꯟ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯀꯃꯟ ꯅꯦꯝꯁꯤꯅ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯌꯦꯕ꯫ ꯅꯦꯛꯁꯇ ꯑꯦꯁꯤꯗꯀꯤ ꯅꯦꯛꯁ ꯃꯦꯝꯕꯔ ꯁꯦꯝꯃꯁꯤꯀꯣ꯫ ꯅꯦꯛꯁ ꯃꯦꯝꯕꯔ ꯑꯣꯐ ꯑꯦꯁꯤꯗ
ꯅꯦꯛꯁ ꯃꯦꯝꯕꯔ ꯍꯥꯏꯔꯒꯗꯤ ꯀꯥꯔꯕꯣꯟ ꯑꯅꯤ ꯌꯥꯎꯒꯗꯕꯀꯣ ꯑꯗꯨꯅ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯅꯪꯅ COOH ꯏꯕ ꯃꯇꯝꯗ ꯀꯥꯔꯕꯣꯟ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯅꯤ ꯌꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯀꯥꯔꯕꯣꯟ ꯑꯣꯏꯔꯅꯤ ꯃꯁꯤ ꯀꯥꯔꯕꯣꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯣꯟ ꯃꯔꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯀꯌꯥ ꯂꯥꯛꯑꯅꯤ 3 ꯁꯤꯒꯤꯁꯨ ꯀꯃꯟ ꯅꯦꯝ ꯑꯗꯨꯒ IUPAC ꯅꯦꯝ ꯀꯥꯔꯕꯣꯟ ꯀꯌꯥꯅꯣ ꯁꯤꯗ 1 2 ꯑꯩ ꯉꯁꯥꯏꯗꯣ ꯁꯤꯒꯤ ꯐꯪꯁꯟ ꯀꯥꯔꯕꯣꯟꯗꯒꯤ ꯅꯝꯕꯔ 1 ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯄꯤꯒꯅꯤ ꯑꯗꯣ ꯀꯥꯔꯕꯣꯟ ꯑꯅꯤ ꯌꯥꯎꯔꯕꯅꯤꯅ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯀꯥꯔꯕꯣꯟ ꯑꯅꯤ ꯌꯥꯎꯔꯕꯅꯤꯅ ꯋꯥꯔ ꯔꯨꯠ ꯀꯩ ꯀꯥꯔꯅꯤ ꯏꯠ ꯗꯦꯟ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯀꯩ ꯂꯩꯔꯦ ꯁꯤꯡꯒꯜ ꯕꯣꯟ ꯑꯗꯨꯅ ꯑꯜꯀꯦꯟꯒꯤ AN ꯗꯦꯟ COOH ꯑꯣꯏꯔꯕꯅꯤꯅ ꯑꯦꯁꯤꯠ ꯇꯥꯔꯦꯀꯣ ꯑꯦꯁꯤꯠꯀꯤ ꯁꯐꯤꯛꯁꯇꯤ ꯑꯣꯏꯛ ꯑꯦꯁꯤꯠ ꯏꯊꯥꯅꯣꯏꯛ ꯑꯦꯁꯤꯠ ꯑꯗꯨꯒ ꯁꯤꯒꯤ ꯀꯃꯟ ꯅꯦꯝꯗꯤ ꯑꯦꯁꯤꯇꯤꯛ ꯑꯦꯁꯤꯠ ꯀꯧꯔꯅꯦꯕ ꯑꯦꯁꯤꯇꯤꯛ ꯑꯦꯁꯤꯠ ꯑꯁꯤꯁꯨ ꯀꯃꯟ ꯅꯦꯝꯒ ꯑꯗꯨꯒ ꯃꯥꯒꯤ IUPAC ꯅꯦꯝꯒ ꯀꯃꯟ ꯅꯦꯝꯁꯤꯅ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯌꯦꯕ ꯌꯥꯅꯔꯦꯀꯣ ꯁꯤꯅ ꯑꯦꯁꯤꯠꯀꯤ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯅꯦꯛꯁꯇ ꯏꯁꯇꯔꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯏꯁꯇꯔꯒꯤ ꯏꯁꯇꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯪꯁꯟ ꯒ꯭ꯔꯨꯞꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯇ꯭ꯔꯛꯆꯔ ꯐꯣꯝꯗ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯑꯃ ꯑꯣꯔ ꯁꯨꯃꯥꯏꯅ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯣ ꯁꯤ ꯑꯣ ꯍꯥꯏꯔꯒ ꯑꯗꯨꯒ ꯀꯟꯗꯦꯟꯁ ꯐꯣꯝꯗꯗꯤ COO ꯄꯨꯂꯞ ꯑꯣꯏꯅ ꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ IUPAC ꯅꯦꯝꯗꯗꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯀꯃꯥꯏꯅ ꯊꯣꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯣꯒꯤ ꯁꯤꯒꯤ ꯁꯔꯨꯛ ꯅꯥꯀꯟꯗ ꯂꯩꯕ ꯁꯔꯨꯛꯁꯤꯡꯁꯦ ꯑꯜꯀꯥꯏꯜ ꯊꯣꯟꯒꯅꯦꯕ ꯑꯣꯒꯤ ꯅꯥꯀꯟꯗ ꯀꯥꯔꯕꯣꯟ ꯆꯦꯟ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯜꯀꯥꯏꯜ ꯑꯗꯨꯒ ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯥꯔꯕꯣꯟꯁꯤꯗꯒꯤ ꯀꯥꯎꯟ ꯇꯧꯔꯒ ꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛꯇꯨꯅ ꯑꯜꯀꯥꯅꯣꯏꯠ ꯀꯧꯒꯗꯕ ꯁꯨꯃꯥꯏꯅ ꯏꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯣꯒꯤ ꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤ ꯀꯅꯥ ꯇꯥꯅꯤ ꯑꯜꯀꯥꯏꯟ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯕꯣꯟ ꯐꯪꯁꯟ ꯀꯥꯔꯕꯣꯟꯁꯤꯗꯒꯤ ꯍꯧꯔꯒ ꯁꯤ ꯁꯔꯨꯛꯇꯨꯅ ꯑꯜꯀꯥꯅꯣꯏꯠ ꯇꯥꯒꯗꯕ ꯏꯁꯇꯔ ꯍꯥꯏꯔꯒꯗꯤ ꯁ꯭ꯋꯤꯠ ꯏꯁꯃꯦꯂꯤꯡ ꯀꯝꯄꯥꯎꯟꯗꯨꯅꯤꯀꯣ ꯂꯐꯣꯏ ꯆꯥꯕ ꯃꯇꯝꯗ ꯃꯅꯝ ꯅꯨꯡꯁꯤꯗꯨ ꯀꯅꯥꯅꯣ ꯏꯁꯇꯔ ꯌꯥꯎꯕꯒꯤꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯂꯧꯔꯒ ꯌꯦꯡꯉꯁꯤꯀꯣ ꯃꯃꯤꯡ ꯊꯣꯟꯕꯩꯁꯦ ꯁꯄꯣꯁ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯜꯂꯦ ꯑꯗꯨ ꯌꯦꯡꯉꯨꯀꯣ ꯉꯁꯥꯏ ꯑꯣꯒꯤ ꯅꯥꯀꯟꯒꯤ ꯁꯔꯨꯛꯁꯤ ꯀꯅꯥꯅꯣ ꯑꯜꯀꯥꯏꯜ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯒꯤ ꯅꯥꯀꯟꯒꯤ ꯁꯔꯨꯛꯁꯤ CH3ꯅꯤꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯜꯀꯥꯏꯜ ꯄꯥꯔꯠ ꯁꯤꯅ ꯀꯅꯥ ꯇꯥꯔꯦ ꯑꯜꯀꯥꯅꯣꯏꯠ ꯑꯩ ꯏꯔꯛꯀꯦꯀꯣ ꯁꯤꯅ ꯑꯜꯀꯥꯏꯜ ꯄꯥꯔꯠ ꯁꯤꯅ ꯑꯜꯀꯥꯅꯣꯏꯠ ꯄꯥꯔꯠ ꯑꯜꯀꯥꯏꯜ ꯄꯥꯔꯠꯁꯤꯗ ꯀꯥꯔꯕꯣꯟ ꯀꯌꯥ ꯌꯥꯎꯔꯦ ꯑꯃ ꯌꯥꯎꯔꯦꯀꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯁꯨ ꯌꯥꯏ CH3 ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯑꯜꯀꯥꯏꯜꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯃꯤꯊꯥꯏꯜ ꯃꯤꯊꯥꯏꯜ ꯗꯦꯟ ꯁꯣꯝꯗꯒꯤ ꯁꯤꯗ ꯀꯥꯔꯕꯣꯟ 1 ꯁꯤꯗ 2 ꯀꯥꯔꯕꯣꯟ ꯑꯅꯤꯒꯤ ꯑꯜꯀꯥꯅꯣꯏꯠ ꯍꯥꯏꯁꯤ ꯃꯥꯏ ꯐꯦꯃꯤꯂꯤ ꯃꯃꯤꯡꯅꯤꯀꯣ ꯀꯥꯔꯕꯣꯟ ꯑꯅꯤꯒꯤ ꯑꯜꯀꯥꯅꯣꯏꯠꯇꯨꯗꯤ ꯀꯩ ꯇꯥꯔꯅꯤ ꯏꯊꯥꯅꯣꯏꯠ ꯍꯥꯏꯔꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯃꯤꯊꯥꯏꯜ ꯏꯊꯥꯅꯣꯏꯠ ꯗꯦꯟ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯈꯜꯂꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯜꯂꯣ ꯑꯗꯩ ꯁꯤꯒꯤ ꯑꯣꯒꯤ ꯁꯤ ꯅꯥꯀꯟꯁꯤ ꯀꯩ ꯇꯥꯔꯦ ꯅꯪꯒꯤ ꯑꯣꯏꯅ ꯑꯜꯀꯥꯏꯜ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯔꯠꯁꯤꯅ ꯀꯅꯥ ꯇꯥꯔꯦ ꯑꯜꯀꯥꯅꯣꯏꯠ ꯑꯗꯩ ꯁꯤꯒꯤ ꯑꯜꯀꯥꯏꯜ ꯄꯥꯔꯠꯁꯤ ꯀꯅꯥꯅꯣ
इथाइलनिको CH2 CH3 होइबो तारे on इथाइल सोमदा कार्बन क्या सूरी अनि 1 2 on इथाइल इथानोएट आइदना थोलने यारे को शादम हाइना इंगसाइ प्रीवियस क्लास ता प्रीवियस वीडियो दा एल्डिहाइड का केटोन का अमना अमगी फंक्शन आइसोमर ओइनने हाइदो चप मानना एसिड का इस्टर गसु फंक्शन आइसोमर ओइनने बको फॉर एग्जांपल येंगसिको कार्बन अहुमगी सिदा येंगो नंग एटलीस्ट सिदासु इस्टर सेमगे हारगदी कार्बन अहुम यौबो दरकार ओइबो मिनिमम यारे को मामदि कइगिनो सिगी CH3 की महुता अइना कार्बन यहलोइरगे सिदा हाइसोइन हापमबता एसिड तागेने मामदि COOH तादोइनेना औना एसिड का इस्टर का फंक्शन आइसोमर ओहनगे हारगदी कार्बन अहुमदगी स्टार्ट तौबो दरकार ओइबो औना कार्बन अहुमगी इस्टर सेमसी कार्बन अहुमगी एसिड सेमसी अदुगा मबानी से फंक्शन आइसोमर ओइबो येंगसिको फर्स्ट कार्बन अहुमगी एसिड सेमसी सो कार्बन की एसिड की फंक्शन ग्रुप COOH सी कार्बन अमा लेजरे अनि अहुम औदि सिदा हाइड्रोजन क्या लानी अहुम अनि अदुगा इस्टर की कार्बन अहुम सेमसिको इस्टर की फंक्शन ग्रुप COO लेरे सिदा C हापे कार्बन अनि यावरेको कार्बन अमगा वाले सिदा हाइस ला अहुम लानी सिदा अहुम लानी सिना एसिड नि मोलिकुलर फॉर्म येंगसिको कार्बन क्या नो कार्बन अहुम हाइड्रोजन क्या अहुम मरी मंगा तरु हाइड्रोजन तरु ऑक्सीजन क्या अनि सोमदसु कार्बन 1 2 3 कार्बन अहुम हाइड्रोजन तरु ऑक्सीजन अनि ainga saibadu habe yenguko sumaina alkinda o napamagana previous class ta kana oi aldehyde natra ketone handakna alkin gi formula da o ani napamagana ester natragana acid oigadaw yare ko yanarbra oni sida yengu ani sida ani mukpa same function group tinate ko adubu molecular formula sa manare ani mukpa C3I6O2 oire aduga nangi function group te khenare ko amana sig acid ki function group ni amana kanano ester ni ona sumai oiba taragadi kana tare acid ka ester ga si function isomer haine nangonda C5H10 O haramba tare ko audi alkinda O napani ko ona sigi nona sumai harama compound having molecular formula C5H10 O haramba taragadi nangi compound do either aldehyde natragana ketone oramganebo aduga a compound having molecular formula C5H10 O2 oxygen ani haramba taragadi either acid natragana ester oramgane habo siniko nangi function isomer khangbai kana base ona sida acid ka ester ga gi nomenclature loisile ko for sida asigi loisile thank you